Ema Khunthokhanbi Mayge Haraoba Paujel. Ema Khunthokhanbi amadi Ipaibungo Thangmeibandge ningthau anigi kumsi kumja Haraoba Lakliba May 2025 Kalengi 8 Mayge numittagi hauzaraga Tang 10 2025 Kalengi 19 Thangza numitta lairoi tazaragani. Miyoibana pokpadagi siba phaubugi manungda pangthokliba thabak thoram kayabu seithaduna lakliba sonliba changdaba yadraba potlam kaya yum kai setna innaba firol chananaba mahi marong amadi maina chingma puthokliba kayabu jagoi khuthekna utpaga loinana miyoibagi punsida nungai yaifaba punsi nungsangba khunjaw leichawnaba chahonga hongnaba leibak mara tapna pananaba chada nauda pinabigadoriba papi oiriba lairing thau lairimbi anigi matik mayaibu sak soliba sigumba haraubagi thoram asida iramdamgi ahlaman lai guru ipaipal ima indon ichilinaw iche ichal marup mapiza khwai khibikna lengbiraktuna ima ibema amadi ipaibungo anigi haraubagi thoram asibu mapung phan binaba chena leirang lihut senduna paujanjari loinana lakliba tang nipan thamanga inglisingani kunmanga kalengi 13 ba sagolsan numita ima ibema amadi ipaibungo anina kongba lamyengba saballam thokpa numit thokli numit asida imagi macha manai khwai khibikna matam chana lengbirakuna imagi thoram asibu mapung phana yawbiranaba lolukna ningsingjari lakliba tang 10 thamanga inglisingani kunmanga kalengi 19 ba thangza numita kanglei sanaba numit thokli katpining khudimang imagi sanglenda katpiyu paujanjariba Ema Khunthokhanbi Thogal Maruk DM College Gate Thangmeibandge.